Deputy CM Nemcha Kipgen lakpa yaroi haina nagasingna sangsinba khongjangna maram oiraga Kangla tongbi area da Haojik2 Phibam gi saktam social media singna sandorakli यहाँ चाहिँ अहिले अचानक बन्द चाहिँ यस्तो भएको छ साथी डाँडो पुलको बन्द हो यो अचानक के भएर बन्द भयो यहाँ बोलबमबाट आउने गाडीहरू सब यहाँ लाइन लागेको छ हिजो राति गएका कालापालबाट सानावती बोलबम गरेर फर्केर आएका मान्छे बिजोग भएका छन् यहाँनिर यो ठाउँ चाहिँ भन्नुहुन्छ काङ्लातुङ्गी भयो काङ्लातुङ्गी अचानक बन्द भएकाले गर्दाखेरि यिनीहरूको बिजोग सबैजना भक्तजनहरू गयो भन्नु पऱ्यो नि अब बिजोग भइरहेको छ बन्दले गर्दाखेरि कतिखेर खोल्ने त्यो थाहा छैन यस्तो छ यहाँको अझको आजको Inauru isi bantau be augre. Oi, as thok pada mi ma'am ne hodu do. Pos kung re mo aba lo he ore mo yoje. Da sa ta re ta mo. Haojik2 ima kaitilda Just and Fair Delimitation GFD amadi apun manupi lumna sindun NRC tawdana census tawbu yaroi haba demand dana phamnaba sem saba lokibag iroinana wafham kya phungduk narakli ba yamna maru oiba census se haujiki oina aduga hena maru oiba nang ngasigi numit August ki tang 18 haujik hangamagani moigi government ki protest se ngasi haiba numisidagi yumkok thiba haibagi thabak sing ngasi digi haugadoine chahi soglisinganiga kungatare ki February ki tang amadagina mikok thiba je haugadoine ba tawpham su thokba amasi aikhoigi state sidadi tawba yaroi haidana yenhomi oiriba mayam amana hauri busigi maru oibuduni ngasi aikhoida asi khanaba amasung hena masi koi makhata na putharaga khongjang mayam ama sangsan bagi mathau taraiba hojik sangsan libase amaromdana JFD student wing na census training tawbu yaro haiduna thingduna laklibagi talaga sida akan mamong nga sisu DM College of Teacher Education da JF student wing singna census ki training tawu yaroi haiduna khongjang sangsin bada security forces sing amazung khongjang loi sing marakta akan mamong da mukna khri Kangla Pau gi editorial myam na thamjari free movement gi athing ban lauk thok tana economic blockade handokna bagi kholau tayona ba thawni status da hoki bi english ngani kungo humdoi gi me ahumdigi sin koki zau narkoti rising Meetei miyam gi mathakta landa aduna makoi goiba Tokhwaiba laingak separate administration natragana koki gi laibak jalengam semnabegi war crime sa tharaki bisai ohum helaba fawwa woroisin purak pangamdana laidi lamen tuen mesing war crime sa thariba siga iroinana state asigi miyam gi lifeline oiriba mapan ga fauna lambi national highway sing Imphal Zaribam amasum Imphal Dimapur lambi da free movement gi athingba thamlakibadu handok palaitri national highway da athingba thamba ayet apan Kana amatana piba yadi haiba Supreme Court ki order laidabasu Central Government free movement gi athingba thamlibasi handohan bangamdana lairinga gi sairakta lamen tuyenba sin koki zau narkoti rusing naga singda nomai sindor on sindor naga singi yumai thaba mi phaba madi tamthiba mihacha tharakiba gi mayokta naga gi CSO sing laingakta asum well fangan gadabani haiba demand ga madi laidana koki singi matakta national highway amasum inter-district sing the economic blockade ki khongjang sangsilakhi bagi wathok lairi koki singa national highway da free movement gi athingwa thamlaki badu maru oina Meetei singi hingna bagi puksak lambi thingduna Meetei singi punsi loisinna ba khongjang sa tharakhi bani national highway da free movement gi athingba sahi ahum hena sa tharakhi ba sida
ꯌꯦꯜꯂꯧꯃꯤ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯍꯤꯡꯕ ꯋꯥꯔꯦ ꯍꯥꯏꯕꯒꯤ ꯈꯨꯜꯂꯥꯎ ꯇꯥꯕ ꯐꯪꯗꯦ ꯑꯗꯨꯕꯨ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯒꯤ ꯑꯊꯤꯡꯕ ꯑꯁꯤꯅ ꯁꯤꯟ ꯀꯨꯀꯤ ꯖꯧ ꯃꯤꯌꯥꯝ ꯌꯥꯎꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯍꯟꯗꯕ ꯅꯠꯇꯦ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯤꯕ ꯔꯤꯐ꯭ꯌꯨꯖꯤ ꯂꯝꯃꯦꯟ ꯇꯨꯌꯦꯟꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯂꯝꯃꯦꯟ ꯇꯨꯌꯦꯟꯕꯁꯤꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕ ꯂꯥꯟ ꯉꯥꯛꯇꯨꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯀꯟꯖꯅꯕ ꯃꯥꯌꯣꯛꯅꯕ ꯂꯥꯟꯊꯦꯡ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯃꯤꯇꯩꯁꯤꯡꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯁꯤꯡꯅꯔꯛꯄꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟꯊꯦꯡ ꯆꯠꯊꯔꯛꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕ आर्म कन्फ्लिक्ट की वारोइसिन पुरकनबी पनमदा सेंट्रल गवर्नमेंट मिलिटरी अमसुम पैरामिलिटरी पर्सनल सिंग मसिंग थिंगमदना थाजिलखरबसु वाथोक की वारोइसिन पुरकनब होनबगी महुत्ता लांदारकलिबा लमेन तुहेनो थियोरिसिंग ओइना ngak sienbegi thong satharakhibadigi miyamna landa asi india government khune ki proxy amasum geopolitics ki lan sathabani haibegi penabigi khulaw lerakhibani central government lan gi waroisin purakna bini haiduna state lenga ki lusingba famdagi resign to honbaga loinana pr lengak sai amarom hena thamduna khulngak libisingi matam tha duna khulai sing punamak thingat hanba sarena to honkraba matung anauba abnormal oiba lengak thambakibani adubu anauba abnormal lenga asina lan gi waroisin purakpa ngamdna leidingai gi serakta koki singna naga singna nahongnana नोंमै सिंदोन ओनसिंदन वार क्राइम सथरखिबगी मयोक्ता नागासिंग कुकी सिंग की मथक्ता नेशनल हाईवे याउन कुकी सिंग खुंदाब इंटर डिस्ट्रिक्ट सिंग इकोनॉमिक ब्लॉकेज सथरखिबदगी कुकी सिंग हिंगब ngamdabagi phibamda leiraktuna national highway yauna inter district sing satharibe economic blockade handonaba kholaw lawribasi ikaiba khangdaba madi tayonaba thodone lawi wathoki waroisin puraknaba Laiwasing free movement ka athingba buffer zone lapokpa IDP sing masa masagi khulgi yumda hanjin hanba amadi naga misam taru khat khibigi asum well fongalabadi muknaribe singi waroisin purakpa ngamane hawkibe august ki tang tara mari english singani ga kunga tarukta credible information phangbadagi operation ama sathakiba matamda combined team amana tuibong area da sathakibani hariba team sing sigi mrungda cc pur Police Station Women amasum kuntragater air apun ba khutpu amana mistress namai hoi tawthang sei kunga taruk suraba wife of pongthin mang tawthang koba kangpokpi ap tuibong khamelok laikot village tagi hairiba nupi asidagi so cases samaga mogdraga treta heroin powder yarumgani singnaba punna 2.6 kg lumba fogat pangamli hari atopa tentakpa paumna Tunnel manungda ising sangsilakpadagi Miyoi nipan muk sikre hari hairiba thagdos Uttarakhand gi Samoni district laiba hydroelectric project site amada Haojik akan mamon hutpagi thabak chathariba tunnel amagi manungda ising sangsilakpadagi hairiba thagdo asi thokhibani hari hairiba thagdos Miyoi nipan muk asiana nang khiana official sing phongdok hi hari